ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯐꯝ ꯖꯒꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯦ꯫ ꯃꯅꯥ ꯃꯁꯤꯡ ꯃꯈꯜ ꯁꯨꯅ ꯊꯥꯔꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯇꯔꯨ ꯇꯅꯥꯜꯂꯤ꯫ ꯃꯄꯣꯞ ꯇꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯊꯧꯖꯪꯕ ꯃꯤꯅꯣꯛꯇꯨ ꯇꯝꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯏꯃꯨꯡꯗ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯔꯤꯕ ꯑꯗꯨꯁꯨ ꯊꯧꯖꯪꯕ ꯇꯥꯏ꯫ ꯁꯪꯒꯥꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞ ꯃꯆꯦꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄꯤꯁꯨꯝꯗꯨ ꯏꯁꯨ ꯁꯨꯒꯠꯇꯨꯅ "ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯁꯪꯒꯣꯝ ꯑꯁꯨꯝꯕ ꯂꯩꯇꯦ, ꯄꯥꯕꯗ ꯁꯨꯝꯅꯕ ꯍꯥꯏꯔꯨꯆꯣ, ꯏꯔꯨꯒ ꯂꯨꯖꯔꯣ ꯍꯥꯏꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯌꯥꯎꯊꯔꯣ, ꯑꯉꯥꯡꯅꯦ ꯀꯥꯏꯅꯒ ꯃꯔꯦꯛ ꯀꯥꯔꯦ, ꯑꯩꯅ ꯇꯛꯄꯗ ꯀꯣꯛꯇ꯭ꯔꯕ ꯅꯨꯔꯥꯗꯣ ꯄꯥꯕꯅ ꯇꯛꯄꯗ ꯀꯣꯛꯇ꯭ꯔꯕ ꯌꯦꯡꯉꯨꯆꯣ"꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕ ꯁꯪꯒꯥꯏ ꯃꯆꯤꯟꯗꯨ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯟ ꯑꯃ ꯂꯧꯔꯒ ꯏꯁꯤꯡ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯀꯜꯂꯗꯨꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯗꯨꯅ ꯁꯣꯜꯂꯤ꯫ "ꯀꯟꯅ ꯂꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯗꯣ, ꯃꯀꯣꯛ ꯆꯥꯛꯄꯩ ꯇꯥꯏꯞꯇ ꯍꯦꯛꯇ ꯇꯧꯅꯤꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯒ ꯂꯩ, ꯀꯩ ꯏꯆꯦꯅꯣ ꯈꯪꯗꯦ꯫ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨ ꯊꯛꯑꯒ ꯂꯣꯛ ꯊꯨꯡꯂꯤ ꯊꯨꯡꯂꯤ ꯇꯧꯔꯤꯗꯣ ꯃꯗꯨ ꯍꯦꯟꯖꯤꯟꯅꯕ꯭ꯔꯣ? ꯁꯤꯗꯩꯁꯤꯗ ꯑꯁꯥꯕ ꯂꯩꯔꯤꯁꯦ ꯊꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯀꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯁꯪꯒꯥꯏꯗꯨ꯫ ꯃꯇꯧ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄ꯭ꯋꯥ ꯁꯥꯎꯔꯕ꯭ꯔꯥ ꯈꯟ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ꯫ "ꯑꯉꯥꯡꯅꯅꯦ ꯁꯥꯎꯕ ꯌꯥꯝ ꯍꯩꯒꯅꯨ, ꯅꯠꯇꯦꯕ ꯏꯆꯦꯅ ꯍꯥꯏꯗꯤ ꯀꯣꯟꯊꯣꯡꯗꯒꯤ ꯂꯥꯎ ꯂꯥꯎꯗꯅ ꯆꯪꯉꯛꯏꯗꯣ ꯇꯧꯍꯩꯗꯕꯅꯤ, ꯏꯃꯨꯡꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯗꯣ ꯑꯗꯨ ꯈꯪꯗꯕ꯭ꯔꯥꯕ ꯅꯪ?" ꯁꯪꯒꯥꯏ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯃꯆꯦꯗ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯂꯥꯎꯔꯗꯤ ꯏꯕꯦꯟꯗꯨ ꯆꯦꯟꯈ꯭ꯔꯅꯤ ꯀꯥꯏꯅ, ꯏꯆꯦꯅ ꯅꯨꯡꯇꯤꯒꯤ ꯂꯥꯎꯕꯗ ꯏꯕꯦꯟꯅꯤꯅ ꯍꯥꯟꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯝꯃꯅꯤꯅꯦ." ꯃꯆꯦꯒꯤ ꯁꯞꯇ꯭ꯔ ꯈꯪꯕꯅ ꯋꯥꯗꯨ ꯁꯠ ꯈꯨꯝꯂꯒ ꯃꯊꯕꯥꯛꯇ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯟ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯑꯉꯥꯡꯅꯅꯦ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯆꯩ ꯆꯥꯅꯤꯀꯣ ꯅꯪ." ꯃꯆꯤꯟꯗꯨ ꯍꯦꯛ ꯂꯦꯞꯄꯒ ꯃꯄꯥꯟꯗ ꯃꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯇꯥꯔꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯁꯪꯒꯥꯏꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯍꯥꯏꯔꯦ, "ꯈꯨꯔꯥ, ꯏꯁꯤꯡ ꯁꯤꯗ ꯂꯩꯖꯔꯦ." ꯊꯧꯖꯪꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯧꯏ꯫ ꯑꯉꯥꯡ ꯑꯗꯨ ꯃꯃꯤꯠ ꯀꯣꯞꯇ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯥꯏꯗꯨ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯏꯁꯤꯡꯗꯨ ꯃꯤꯔꯥꯏꯗꯨꯅ ꯊꯛꯇꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯖꯪꯕꯗꯣ꯫ ꯃꯇꯧ ꯑꯗꯨꯗ ꯁꯪꯒꯥꯏꯅ "ꯌꯦꯠꯂꯤꯗꯨ ꯂꯧꯊꯣꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯊꯛꯄ ꯌꯥꯔꯔꯣꯏꯌꯦ ꯈꯨꯔꯥ." ꯊꯧꯖꯪꯕ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯌꯦꯠꯂꯤꯕ ꯃꯃꯥꯏ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯁꯪꯒꯥꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯟꯅꯅ ꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯗꯨꯛ ꯅꯛꯅ ꯎꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇꯕꯅꯤꯅ ꯁꯪꯒꯥꯏ ꯋꯥꯈꯜꯗꯨ ꯂꯥꯝꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯊꯧꯖꯪꯕ ꯏꯁꯤꯡ ꯑꯗꯨ ꯌꯥꯎꯨꯝ ꯐꯥꯗ ꯈꯖꯤꯛꯈꯛ ꯆꯤꯡꯗꯨꯅ ꯊꯛꯏ꯫ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗꯤ ꯈꯪꯗꯕꯅꯤꯅ ꯊꯧꯖꯪꯕ ꯏꯁꯤꯡꯗꯨ ꯑꯗꯨꯝꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯠ ꯊꯥꯡꯒꯠꯇꯨꯅ ꯌꯥꯎꯨꯝ 3-4ꯔꯛ ꯆꯤꯡꯗꯨꯅ ꯊꯛꯆꯤꯟ ꯀꯣꯟꯗꯨ ꯃꯈꯥꯗ ꯇꯞꯂꯞ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏ ꯏꯆꯦꯔꯣ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯂꯧꯔꯛꯏꯗꯣ?" ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕ ꯁꯪꯒꯥꯏ ꯋꯥꯍꯪ ꯑꯗꯨꯗ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯑꯣ ꯃꯥꯅꯤ, ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯣ?" ꯊꯧꯖꯪꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯍꯥꯏꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ, ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ." ꯑꯩ ꯊꯤꯟꯗꯣꯒꯦ ꯈꯨ." ꯉꯁꯥꯏ ꯃꯈꯩ ꯈꯨꯔꯥ ꯀꯧꯔꯝꯕꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯗꯨꯅ ꯁꯪꯒꯥꯏ ꯃꯆꯤꯟꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯧꯖꯪꯕꯁꯨ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯃꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯊꯧꯗꯨ ꯂꯦꯞꯇꯨꯅ ꯅꯥꯀꯟꯗ ꯆꯐꯨ ꯃꯍꯤ ꯌꯥꯏꯁꯤꯜꯂꯤꯕꯗꯨ ꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯁꯝꯖꯤꯜꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯪꯒꯣꯝ ꯁꯨꯝꯕꯗꯨ ꯃꯗꯨꯗ ꯁꯤꯖꯤꯟꯅꯅꯕ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯌꯧꯕꯗ ꯆꯞ ꯂꯦꯞꯄꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯧꯄ꯭ꯋꯥꯗ ꯂꯦꯡꯕꯥꯟꯗ ꯀꯣꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯁꯕꯥꯟꯗꯤ ꯅꯠꯇꯕꯅꯤꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ "ꯁꯪꯒꯥꯏ!" ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯝꯕ ꯑꯅꯤꯗꯨꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯪꯒꯣꯜꯒꯤ ꯆꯨꯔꯤ ꯃꯄꯥꯟ ꯌꯧꯗꯨꯅ ꯄꯥꯈꯠꯅ ꯆꯦꯜꯂꯝꯕ ꯑꯗꯨ
ꯂꯩꯊꯣꯔꯛꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯆꯨꯔꯤ ꯑꯗꯨꯗ ꯂꯩꯍꯧꯗ꯭ꯔꯗꯨꯅ ꯆꯨꯔꯤ ꯑꯗꯨꯗꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯌꯨꯡꯁꯤꯟꯈꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗꯨ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯁꯪꯒꯣꯝ ꯍꯥꯞꯅꯕ ꯆꯐꯨ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯀꯥꯏꯔꯔꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯝꯕ ꯁꯪꯒꯥꯏ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯪꯒꯥꯏ ꯃꯆꯦꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯄꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯅꯥꯕ ꯀꯥꯎꯈ꯭ꯔꯦ꯫ ꯄꯤꯟꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯃꯃꯥꯏꯗꯨ ꯃꯤꯀꯨꯞ ꯐꯥꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤ꯫ ꯃꯥꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯂꯩꯔꯤꯕ ꯃꯧꯄꯥ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯁꯛꯇ꯭ꯔ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ, "ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ?" ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯦꯕꯨ ꯌꯦꯡꯂꯝꯕ ꯁꯪꯒꯥꯏ ꯃꯆꯦꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯅꯤꯡ ꯐꯠ ꯍꯟꯗꯨꯅ ꯂꯩꯕꯥꯛꯇ ꯀꯤꯠ ꯐꯝꯊꯩ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ, "ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ?" "ꯀꯩꯅꯣ ꯃꯤ ꯈꯨꯔꯥꯅꯤ." "ꯀꯅꯥꯏ ꯈꯨꯔꯥ?" "ꯀꯩꯅꯣ ꯏꯆꯦ, ꯈꯨꯔꯥꯗꯤ ꯈꯨꯔꯥ, ꯀꯩꯅꯣ ꯀꯅꯥꯏ ꯈꯨꯔꯥꯑꯕꯣ?" ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯆꯨꯡꯁꯤꯟꯗꯨꯅ ꯃꯤꯠꯇ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨ ꯀꯟꯅ ꯀꯧꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯪꯒꯥꯏꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄ ꯊꯧꯖꯪꯕ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯃꯥꯕꯨ ꯎꯕꯗ ꯆꯨꯔꯤ ꯃꯈꯥꯗ ꯌꯨꯡꯁꯤꯟꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯟꯊꯥꯗ ꯃꯃꯥꯏ ꯁꯠ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯒꯣꯜꯗꯨ ꯀꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯌꯦꯠꯁꯤꯟ꯫ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯀꯛꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯂꯥꯟꯕꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯄꯥꯈꯪꯒꯤ ꯂꯨꯔꯕ ꯃꯤꯠꯁꯅꯥꯅ ꯆꯨꯔꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯖꯥ ꯃꯍꯥꯛꯄꯨ꯫ ꯉꯪꯔꯥꯟꯅꯔꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛꯅ ꯇꯥꯏꯕꯪꯗ ꯌꯦꯜꯂꯛꯇ꯭ꯔꯤꯉꯩ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯤꯛꯂꯥꯅ ꯃꯁꯛ ꯃꯥꯡꯗ꯭ꯔꯤꯉꯩ, ꯃꯥꯂꯦꯝꯗ ꯍꯨꯝꯂꯤꯕ ꯅꯥꯃꯤꯕ ꯃꯥꯂꯪꯅ ꯃꯅꯤꯡ ꯇꯝꯂꯤꯉꯩ, ꯂꯝꯇꯥꯒꯤ ꯑꯉꯥꯎꯕ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯥꯂꯪꯕ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ ꯅꯍꯥꯛꯁꯦ꯫ ꯇꯥꯟꯊꯥꯗ ꯃꯅꯤꯡ ꯇꯝꯅ ꯃꯥꯏꯀꯩ ꯁꯂꯥꯏꯈꯪꯗ ꯂꯩ ꯂꯩꯅ ꯍꯨꯝꯗꯨꯅ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕ ꯍꯥꯅꯧ ꯄꯥꯝꯕꯤꯁꯤꯡꯕꯨ ꯃꯥꯒꯤ ꯇꯥꯟꯊꯥꯗ ꯖꯒꯣꯏ ꯁꯥꯍꯟꯗꯨꯅ ꯁꯦꯡꯂꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯃꯄꯥꯝ ꯂꯝꯗꯝ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯕ ꯃꯀꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯌꯥꯅꯗꯨꯅ ꯂꯧꯊꯣꯛꯅꯕ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯀꯦꯕꯅ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯀꯧꯔꯕꯗ ꯋꯥꯈꯜꯗꯨ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯄꯥꯎ ꯀꯌꯥ ꯈꯣꯝꯖꯤꯟꯗꯨꯅ ꯃꯔꯤ ꯃꯔꯤ ꯋꯥꯈꯜꯗ ꯍꯥꯞꯆꯤꯜꯂꯤ, ꯆꯤꯊꯕ ꯌꯥꯗ꯭ꯔꯦ ꯃꯇꯥꯒꯨꯝ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯎꯔꯤ, ꯄꯥꯔꯤꯡ ꯍꯦꯟꯕ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯗꯨ ꯉꯜꯂꯞ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯑꯌꯦꯛꯄ ꯃꯃꯤ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯔꯨꯝꯖꯩ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯇꯨꯅ ꯆꯠꯅꯅꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯏꯋꯥꯡ ꯋꯥꯡꯅ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯤꯅꯣꯛ ꯑꯃ ꯐꯠ ꯇꯝꯃꯤ ꯇꯥꯏꯕꯪꯈꯣꯝꯕꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯠꯇꯅꯕ ꯍꯥꯏꯗꯅ ꯈꯣꯡꯊꯥꯡꯗꯨ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯊꯥꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯈꯣꯏꯔꯨꯝꯕ ꯂꯣꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯍꯧꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯛꯇꯨꯅ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯂꯝꯕꯤꯗꯒꯤ ꯎꯏ ꯂꯥꯟꯅ ꯁꯣꯛꯍꯜꯂꯕ ꯃꯣꯏꯔꯥꯡꯒꯤ ꯃꯩ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯁꯪꯒꯥꯏꯁꯤꯡ ꯑꯗꯨ꯫ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯁꯦꯝ ꯁꯥꯖꯤꯟꯅꯕ ꯇꯪꯈꯥꯏ ꯃꯈꯩꯗꯤ ꯐꯤꯕꯝ ꯇꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏ ꯌꯧꯗꯨꯅ ꯃꯌꯥꯝꯗꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯑꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯎꯔꯝꯂꯒ ꯋꯥꯔꯤꯗꯨ ꯃꯈꯣꯏ ꯑꯍꯜꯒꯤ ꯋꯥꯔꯤ ꯑꯣꯏꯔꯛꯂꯕꯗ ꯃꯥꯕꯨ ꯆꯪꯖꯔꯣ ꯍꯥꯏꯗꯅ ꯃꯀꯨ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯌꯥꯊꯪ ꯇꯧꯊꯔꯛꯂꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯝꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯄꯨꯛꯅꯤꯡꯗꯨ ꯏꯅꯨꯡ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯀꯩꯁꯨꯝꯁꯪꯅꯤ ꯈꯟꯗꯨꯅ ꯃꯔꯣꯜ ꯊꯣꯛꯇ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤꯅꯤ ꯈꯟꯖꯗꯨꯅ ꯂꯩꯈꯤꯕ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯧꯒꯨꯝ ꯇꯔꯨ ꯇꯅꯥꯜꯂꯤ꯫
ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯤꯠ ꯅꯥꯟꯅ ꯂꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯉꯁꯤꯗꯤ ꯀꯥ ꯑꯗꯨꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯨꯝ ꯐꯥꯎꯏ꯫ ꯍꯟꯅ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯀꯥꯅꯨꯡꯅꯤ꯫ ꯊꯃꯣꯏꯗꯨ ꯄꯦꯟꯅ ꯅꯨꯡꯁꯤꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯂꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯒꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯃꯤꯀꯨꯞꯇ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯤ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯕꯨ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯨꯛꯊꯩ, ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯇꯞꯅ ꯃꯥꯡꯈꯤ꯫ ꯐꯨꯡꯒꯠꯂꯛꯂꯦ ꯃꯁꯥ ꯑꯗꯨ ꯂꯝꯍꯦꯟꯕꯤ ꯋꯥꯈꯜꯗꯨ꯫ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯇꯅꯤꯛꯅ ꯁꯣꯜꯂꯛꯏ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯊꯧꯅꯥ ꯍꯟꯒꯦ ꯈꯜꯍꯟꯈꯤꯅꯨ꯫ ꯑꯩ ꯊꯧꯅꯥ ꯍꯟꯕ ꯄꯥꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯜꯂꯨꯏ ꯏꯃꯥ꯫ ꯏꯃꯥꯒꯤ ꯂꯃꯟ ꯅꯆꯥꯅ ꯄꯦꯟꯅ ꯁꯤꯡꯖꯒꯦ꯫ ꯑꯩꯒꯤ ꯊꯧꯅꯥꯕꯨ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯍꯜꯍꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯆꯪꯂꯩ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯏꯃꯥ, ꯑꯩꯕꯨ ꯊꯧꯅꯥ ꯍꯜꯍꯟꯕꯤꯒꯅꯨ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯁꯣꯟꯊꯔꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯑꯩ ꯋꯥꯔꯧꯏ꯫ ꯑꯩꯁꯦ ꯄꯥꯡꯗꯕꯤꯅꯤ ꯏꯃꯥ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯍꯧꯔꯛꯂꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ꯫ ꯈꯖꯥꯏ ꯊꯛꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯖꯥꯏ ꯍꯦꯟꯗꯣꯛꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯗ꯭ꯔꯤꯉꯩ ꯈꯨꯠꯁꯥ ꯑꯃꯅ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯠ ꯎꯈꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯏꯔꯨꯂꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯑꯃꯠꯇ ꯎꯠꯇ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯏ꯫ ꯈꯨꯃꯟꯒꯤ ꯏꯇꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯄ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯁꯤꯒꯤ ꯁꯤꯟꯊꯐꯝ ꯑꯩꯒꯤ ꯃꯣꯏꯔꯥꯡꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯆꯣꯠ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯃꯤꯅꯝꯕ ꯌꯥꯎꯗ ꯃꯃꯥ ꯁꯛꯂꯤꯕꯤ ꯏꯔꯨꯂꯤꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯨꯂꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯛꯇꯤ ꯏꯔꯨꯂꯤ ꯑꯩꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯗꯦ꯫ ꯏꯃꯥ, ꯀꯅꯥꯒꯤ ꯏꯃꯥ? ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯥ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨꯗ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯥꯖꯤꯟꯅ ꯊꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯔꯦ꯫ ꯏꯔꯨꯂꯤ ꯏꯇꯤꯡ ꯇꯤꯡꯕ ꯃꯥꯏꯊꯣꯡꯗ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯕꯒꯤ ꯅꯪꯕꯨ ꯆꯥꯛꯂꯦꯟ ꯑꯃ ꯀꯧꯕꯅꯤ꯫ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯊꯃꯣꯏꯗ ꯉꯁꯤ ꯐꯥꯎꯕ ꯏꯔꯨꯂꯤꯕꯨ ꯏꯟꯊꯣꯛꯇ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯖ ꯂꯥꯠꯆꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯃꯥꯕꯨ ꯎꯅꯔꯅꯤ ꯈꯟ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎꯗꯝꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯀꯣꯜꯗ ꯃꯥꯅ ꯃꯧ ꯑꯃ ꯂꯩꯃ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯃꯁꯛ ꯃꯑꯣꯡ ꯀꯌꯥ ꯑꯗꯨ ꯃꯃꯥ ꯃꯥꯅ ꯄꯥꯈꯠꯆꯅ ꯍꯪꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧꯗꯨ ꯃꯍꯧꯁꯥꯒꯨꯝ ꯇꯧꯗ ꯏꯕꯦꯝꯃ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯇꯝꯖꯔꯒꯦ ꯈꯟ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯇꯝꯖꯅꯤꯡꯕ ꯄꯥꯎꯗꯝ ꯀꯌꯥ ꯐꯪꯂꯅꯤ ꯈꯟꯖꯈꯤ꯫ ꯃꯃꯥꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯣꯛꯂꯛꯂꯕꯗ ꯃꯃꯥꯒꯤ ꯃꯊꯥꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯑꯗꯨꯕꯨ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯔ ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯂꯨꯞꯅ ꯃꯃꯥ ꯃꯥꯕꯨ ꯁꯣꯟꯗꯨꯅ ꯂꯥꯛꯆꯈꯤꯕꯒꯤ ꯃꯍꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯂꯝꯕ ꯄꯤꯔꯥꯡꯅ ꯆꯣꯟꯅ ꯆꯦꯜꯂꯤꯕ ꯃꯤꯠꯁꯅꯥ ꯑꯅꯤ ꯑꯗꯨ ꯂꯩꯃꯥꯏꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯆꯥꯛꯂꯤꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ꯫ ꯃꯆꯥꯅꯤ ꯈꯟꯖꯔꯤꯕꯤ ꯃꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯥꯛꯄ ꯊꯃꯣꯏꯗꯤ ꯅꯠꯇꯦ꯫ ꯄꯦꯟꯖꯗꯕꯅꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯈꯤꯕ ꯑꯗꯨ ꯑꯄꯣꯛꯄꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯤꯡꯒꯧꯅꯤ ꯈꯟꯖꯔꯨꯕ ꯋꯥꯈꯜ ꯑꯗꯨ ꯃꯗꯣꯝ ꯈꯟꯖꯗꯨꯅ ꯄꯦꯟꯖꯗꯕꯅꯤ꯫ ꯀꯣꯟꯁꯤꯟꯈꯤꯕꯅꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯋꯥꯔꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯁꯣꯟꯊꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯣꯊꯥꯖꯈꯤꯕꯅꯤ ꯏꯔꯨꯂꯤ꯫ ꯅꯨꯡꯁꯤꯔꯤ ꯉꯁꯤꯁꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ? ꯊꯋꯥꯏꯗꯒꯤ ꯄꯦꯟꯅ ꯄꯥꯝꯃꯨꯅ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯩꯁꯨꯝꯁꯪꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯃꯤꯀꯨꯞꯇꯁꯨ
ꯏꯔꯨꯂꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯁꯪꯒꯥꯏ ꯌꯧꯕꯒ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯗꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯐꯥꯎꯕ ꯌꯧꯍꯟꯕꯤꯈꯤꯗꯕ ꯀꯦꯕ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯃ ꯑꯣꯏꯅ ꯃꯁꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯖꯗꯨꯅ ꯏꯔꯨꯂꯤꯗ ꯈꯣꯏꯔꯝꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯠꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯗ ꯀꯦꯕ ꯃꯥꯒꯤ ꯏꯕꯦꯝꯃꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯨꯂꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯆꯥꯅꯤ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯏꯔꯨꯂꯤꯅ ꯂꯨꯅ ꯇꯧꯖꯕ ꯃꯆꯥꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯄꯣꯛꯄꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯅ ꯀꯦꯖꯕꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯎꯔꯒ ꯆꯥꯛꯂꯕ ꯏꯔꯨꯂꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯔ ꯏꯪꯊꯒꯗ꯭ꯔꯥ ꯈꯟ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯔꯨꯂꯤꯕꯨ ꯇꯞꯊꯒꯅꯤ ꯈꯟꯖꯗꯨꯅ ꯀꯦꯕ ꯃꯥꯅ ꯊꯦꯝꯕ ꯉꯝꯂꯔꯣꯏꯗꯕ, ꯇꯞꯊꯍꯟꯕ ꯉꯝꯂꯔꯣꯏꯗꯕ, ꯄꯦꯜꯍꯟꯕ ꯉꯝꯂꯔꯣꯏꯗꯕ ꯏꯔꯨꯂꯤꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯕꯅ ꯈꯨꯗꯛꯇ ꯄꯥꯎ ꯊꯥꯗꯨꯅ ꯃꯆꯥ ꯃꯃꯥꯛꯄꯨ ꯃꯀꯨ ꯌꯥꯎꯅ ꯆꯥꯛꯂꯦꯟ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯀꯧꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯃꯈꯣꯜꯗꯤ ꯊꯃꯣꯏꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯕ꯭ꯔꯥ? ꯃꯄꯥꯟ ꯊꯣꯛꯅ ꯃꯈꯣꯜ ꯊꯣꯛꯈꯤꯗ꯭ꯔꯤꯕ꯭ꯔꯥ? ꯏꯔꯨꯂꯤ ꯃꯆꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯥ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯛꯂꯦ꯫ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯃꯤꯅꯝꯕꯇꯅ ꯊꯜꯂꯕ ꯃꯁꯥ ꯃꯁꯥꯒꯤꯇ ꯈꯟꯗꯨꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯃꯒꯨꯟ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯁꯥꯟꯅꯔꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯂꯨꯝꯅ ꯈꯟꯖꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗꯒꯤ ꯃꯥꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯑꯃꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯖꯅꯤꯡꯗꯨꯅ ꯀꯅꯥꯅ ꯇꯦꯛꯈꯟ ꯃꯆꯥꯗ ꯄꯦꯟꯗꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯧꯒꯟꯕꯤ ꯃꯆꯥꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ? ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯕ? ꯅꯠꯇ꯭ꯔꯒ ꯃꯤꯅꯝꯕꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯆꯥ ꯃꯥꯁꯨ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯅꯨꯡꯁꯤ ꯌꯦꯟꯕ ꯁꯥꯗꯨꯅ ꯃꯃꯥ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯝꯂꯤꯕ꯭ꯔꯥ? ꯏꯔꯨꯂꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯄꯦꯟꯗꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯏꯊꯥꯗ ꯀꯣꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯌꯣꯛꯂꯛꯄꯒꯤ ꯂꯃꯟ ꯑꯃꯈꯛꯇꯒꯤ ꯁꯤꯡꯂꯝꯈꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯄ ꯉꯝꯗꯦ꯫ ꯏꯔꯨꯂꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯍꯥꯏꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯏꯔꯨꯂꯤ ꯄꯦꯟꯗꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯏꯃꯥꯗ ꯋꯥꯔꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯏꯃꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯕ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯧꯔꯛꯎ, ꯃꯗꯨꯅꯤ ꯑꯩꯅ ꯉꯥꯏꯖꯕ꯫ ꯑꯃꯨꯔꯛ ꯀꯧꯈꯤꯕ ꯑꯗꯨꯗꯤ ꯊꯃꯣꯏꯗ ꯌꯧꯈꯤꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯧꯋꯣ, ꯀꯧꯔꯛꯑꯣ꯫ ꯏꯔꯨꯂꯤ ꯋꯥꯗꯨꯒ ꯂꯣꯏꯅꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯅ ꯃꯈꯨꯠ ꯑꯅꯤ ꯆꯪ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯆꯩꯆꯠ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯛꯏ꯫ ꯀꯔꯝ ꯋꯥꯔꯧꯒꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯉꯣꯟꯗ? ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯄꯣꯛꯄ ꯃꯄꯥꯒ ꯂꯥꯞꯅꯔꯕ ꯃꯇꯨꯡ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯝꯅ ꯁꯦꯟꯅꯖꯔꯛꯂꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯈꯨꯃꯟꯗꯒꯤ ꯃꯣꯏꯔꯥꯡꯅ ꯆꯥꯡ ꯀꯔꯤꯁꯨ ꯇꯥꯗ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯃꯣꯏꯗ ꯇꯝꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯃꯍꯥꯛ ꯈꯛꯇꯅ ꯈꯪꯖꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯐꯥꯖꯤꯟꯈ꯭ꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯃꯃꯥꯒꯤ ꯇꯦꯡꯊꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯟꯊꯪꯅꯅ ꯌꯩꯔꯕꯗ ꯇꯅꯤꯛꯂꯕ ꯊꯃꯣꯏ ꯑꯗꯨ ꯃꯔꯣꯜ ꯂꯣꯜꯂꯛꯂꯦ꯫ ꯏꯃꯥ! ꯏꯔꯨꯂꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯖꯩ꯫ ꯅꯥꯀꯣꯡꯗ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯅꯠꯇꯦ, ꯊꯃꯣꯏꯗ ꯃꯗꯣꯝ ꯐꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯣꯂꯝꯕꯗꯨ ꯀꯣꯝꯊꯣꯛꯇꯨꯅ ꯃꯆꯥꯗ ꯌꯦꯡꯖꯗꯨꯅ ꯇꯊꯛ ꯇꯊꯛ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯀ ꯀꯧꯋꯣ, ꯏꯃꯥ ꯄꯦꯟꯗ꯭ꯔꯤ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯑꯃꯨꯛꯀ ꯀꯧꯋꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯐꯥꯖꯤꯜꯂꯨꯔꯕ ꯃꯆꯤꯟ ꯑꯗꯨ ꯉꯝꯖꯕꯤ ꯊꯧꯅ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯃꯣꯏꯗꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯊꯃꯣꯏ ꯄꯦꯟꯅ ꯀꯧꯖꯔꯛꯏ꯫ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯜꯂꯛꯇꯨꯅ ꯏꯃꯥ, ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ, ꯏꯃꯥ, ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯁꯨ ꯏꯃꯥꯅꯦ, ꯏꯃꯥ꯫
ꯏꯔꯨꯂꯤ ꯊꯝꯃꯣꯏ ꯑꯗꯨ ꯄꯦꯟꯖꯅ ꯃꯆꯥꯕꯨ ꯂꯥꯞꯊꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ, ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯏꯟꯊꯣꯛꯄꯗꯣ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ, ꯑꯩ ꯋꯥꯈꯜ ꯃꯥꯡꯒꯦ ꯇꯧꯏ ꯏꯃꯥ, ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯨ, ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯑꯩ ꯑꯗꯨꯃꯛ ꯂꯩꯖꯒꯦ ꯏꯃꯥ꯫ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯅꯦ, ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯏꯃꯥꯅ ꯏꯆꯥꯕꯨ ꯏꯟꯊꯣꯛꯀꯦ ꯈꯟꯗꯦ, ꯏꯟꯊꯣꯛꯄꯁꯨ ꯉꯝꯂꯣꯏ, ꯏꯆꯥꯅ ꯄꯨꯝꯅꯃꯛꯅꯦ, ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯍꯤꯡꯂꯤꯕ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅꯤꯅꯦ ꯏꯕꯦꯝꯃ, ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯜꯂꯦ꯫ ꯂꯣꯏꯅꯈꯤꯗ꯭ꯔꯤ ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯏꯔꯨꯂꯤꯕꯨ ꯃꯃꯥꯒꯨꯝꯅ ꯂꯣꯏꯅꯕꯒꯨꯝ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯈꯥꯕ ꯉꯥꯟꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯆꯥꯡꯗꯝꯅꯕꯁꯨ ꯅꯠꯇꯦ ꯏꯔꯨꯂꯤ꯫ ꯅꯣꯡꯃꯗ ꯆꯥꯡꯗꯝꯅꯗꯦ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ, ꯑꯗꯨꯕꯨ ꯏꯔꯪ ꯂꯪꯅ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯉꯥꯜꯂꯔꯤꯕ ꯃꯃꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯏꯍꯨꯜ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯏ ꯏꯔꯨꯂꯤ꯫ ꯏꯔꯨꯂꯤ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯦ, ꯃꯆꯥꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤ, ꯏꯃꯥ ꯂꯥꯜꯂꯦ, ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯞꯍꯜꯂꯦ, ꯏꯃꯥ ꯂꯥꯜꯂꯦ, ꯑꯁꯨꯝꯅ ꯃꯗꯣꯝ ꯄꯦꯟꯗ ꯁꯣꯟꯖꯩ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯗꯨꯝꯅ ꯈꯟ ꯁꯣꯟꯖꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯞꯆꯦꯠꯄꯤ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯊꯖꯩ ꯃꯍꯥꯛꯁꯨ꯫ ꯂꯤꯛꯂꯥꯏꯗꯨ ꯉꯁꯥꯏꯗꯒꯤ ꯀꯥꯗꯨꯗ ꯆꯪꯕ ꯉꯝꯗ ꯂꯩꯔꯝꯕꯅꯤ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯖꯤꯛ ꯇꯞꯊꯈꯤꯕꯒ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯊꯣꯡꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯨꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯤꯛꯂꯥꯏꯕꯨ ꯀꯧꯁꯤꯜꯂꯤ, ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ, ꯀꯣꯏꯔꯕ꯭ꯔꯥ ꯌꯨꯝ ꯍꯣꯡꯈꯤꯕꯗꯒꯤ? ꯂꯤꯛꯂꯥꯏ ꯆꯪꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, ꯃꯁꯛꯀꯁꯤ ꯌꯥꯝ ꯐꯖꯔꯝꯂꯦꯅꯦ ꯏꯆꯥꯁꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯂꯤꯛꯂꯥꯏ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯏꯔꯨꯂꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ, ꯂꯤꯛꯂꯥꯏ ꯀꯝꯗꯧꯏ ꯅꯤꯡꯊꯧ ꯀꯣꯜꯗꯤ, ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯝꯗꯧꯕ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯞ ꯃꯤꯆꯤꯅ ꯌꯦꯡꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯩ ꯃꯤꯠꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯎꯒꯦ, ꯅꯣꯏꯕꯥꯅꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯔꯝꯃꯨꯀꯣ ꯂꯤꯛꯂꯥꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯂꯤꯛꯂꯥꯏꯅꯤ, ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃꯅ ꯊꯣꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯊꯣꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯏꯔꯨꯂꯤꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯥꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯤꯍꯧꯔꯤ꯫ ꯊꯣꯡꯖꯜꯒꯤ ꯋꯥꯡꯃꯗꯒꯤ ꯋꯧꯔꯤ ꯋꯧꯔꯤ ꯇꯥꯔꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤ, ꯑꯗꯨꯕꯨ ꯃꯥ ꯂꯦꯞꯇꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫